ꯄꯥꯊꯧ ꯏꯝꯐꯥꯜꯗ ꯂꯝ ꯂꯩꯗꯨꯅ ꯌꯨꯝ ꯁꯥꯗꯨꯅ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯌꯥꯝꯅ ꯁꯤꯡꯊꯥꯅꯕ ꯌꯥꯔꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯔꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯃꯍꯥꯛ ꯌꯨꯝꯒꯤ ꯄꯥꯎ ꯑꯃꯠꯇ ꯍꯪꯗꯦ꯫ ꯍꯪꯂꯕꯗꯤ ꯊꯃꯣꯏꯒꯤ ꯆꯩꯅꯥꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯀꯅꯤ ꯈꯟꯕꯒꯤ ꯍꯪꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅꯁꯨ ꯄꯥꯊꯧ ꯃꯃꯥ ꯃꯄꯥꯕꯨ ꯀꯥꯎꯊꯣꯛꯄꯗꯤ ꯂꯩꯇꯦ꯫ ꯄꯥꯊꯧꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯗꯥꯏꯗꯨꯗ ꯃꯊꯟꯇ ꯋꯥꯁꯛꯆꯈꯤ꯫ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯗꯒꯤ ꯇꯨꯡ ꯍꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯛꯄ ꯅꯨꯃꯤꯠꯇ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯠꯃꯥꯡꯗ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯃꯉꯥꯎ ꯊꯤꯅ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡꯁꯤꯒꯤ ꯃꯔꯥꯜꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯐꯝꯗ ꯍꯥꯏꯖꯒꯅꯤ ꯈꯟꯈꯤ꯫ ꯏꯝꯐꯥꯜ ꯍꯦꯛ ꯌꯧꯔꯛꯄꯒ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯗꯅ ꯊꯕꯛꯀꯤ ꯃꯔꯨ ꯑꯣꯏꯕ ꯄꯨꯝꯕ ꯊꯥ ꯑꯃꯅꯤ ꯆꯪꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯁꯤꯜꯆꯔꯗ ꯂꯩꯍꯧꯕ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯃꯄꯨꯡ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯍꯦꯟꯂꯨꯝ ꯑꯃꯗꯤ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯁꯀꯤ ꯄ꯭ꯔꯗꯛꯁꯤꯡꯒꯤ ꯕꯤꯖꯤꯅꯦꯁꯅꯤ꯫ ꯑꯗꯨꯅ ꯏꯝꯐꯥꯜꯗꯁꯨ ꯍꯦꯟꯂꯨꯝ ꯑꯃꯗꯤ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯁꯀꯤ ꯄ꯭ꯔꯗꯛꯁꯤꯡ ꯁꯨꯅ ꯐꯪꯕ ꯁꯣꯄꯤꯡ ꯃꯣꯜ ꯑꯆꯧꯕ ꯑꯃꯁꯨ ꯍꯥꯡꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯍꯣꯡꯅ ꯐꯪꯕ ꯑꯆꯥ ꯑꯊꯛ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯕ ꯄ꯭ꯔꯗꯛꯁ ꯃꯌꯥꯝꯁꯨ ꯂꯣꯀꯦꯜ ꯁꯞꯄ꯭ꯂꯥꯏꯌꯔꯁꯤꯡꯗꯒꯤ ꯂꯧꯗꯨꯅ ꯃꯄꯥꯟꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯒꯤ ꯑꯆꯧꯕ ꯕꯤꯖꯤꯅꯦꯁ ꯑꯃꯁꯨ ꯍꯧꯗꯣꯛꯂꯤ꯫ ꯑꯣꯐꯤꯁ ꯅꯥꯏꯅ ꯂꯤꯡꯗꯨꯅ ꯄꯥꯊꯧꯒꯤ ꯕꯤꯖꯤꯅꯦꯁꯇꯨ ꯏꯝꯐꯥꯜꯗ ꯃꯄꯨꯡ ꯑꯣꯏꯅ ꯆꯂꯥꯏꯕ ꯍꯧꯔꯤ꯫ ꯊꯕꯛ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯅꯦꯅꯥ ꯇꯥꯔꯕ ꯇꯨꯡꯗ ꯅꯣꯡꯃ ꯈꯕꯔ ꯅꯝꯐꯝ ꯑꯃꯗ ꯆꯪꯂꯛꯏ꯫ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯅꯨꯡꯁꯤꯔꯕ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯂꯥꯞꯅꯈ꯭ꯔꯕ ꯃꯔꯨꯞꯄꯨ ꯎꯅꯤꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯈꯨꯜꯗꯗꯤ ꯍꯜꯂꯔꯣꯏ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯔꯨꯞ ꯃꯥꯂꯪꯒꯤ ꯅꯝꯕꯔ ꯊꯤꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯂꯪꯁꯨ ꯈꯕꯔ ꯌꯣꯟꯕ ꯇꯣꯛꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯍꯪꯂꯨꯕꯗ ꯑꯃꯠꯇ ꯈꯪꯏ ꯀꯧꯕ ꯍꯥꯏꯔꯛꯇ꯭ꯔꯦ꯫ ꯆꯥꯎꯔꯕ ꯌꯨꯝꯗꯨ ꯀꯅꯥ ꯂꯩꯔꯝꯅꯤ ꯍꯥꯏꯗꯨꯅ ꯍꯜꯂꯛꯅꯤꯡꯕ ꯐꯥꯎꯒꯅꯤ ꯁꯥꯔꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯆꯠꯂꯨꯔꯒ ꯊꯦꯡꯅ ꯍꯜꯂꯛꯏ꯫ ꯄꯥꯊꯧꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯆꯦꯟꯅꯕ ꯃꯍꯥꯛꯀꯤ ꯁꯤꯜꯆꯔꯗ ꯊꯦꯡꯅꯔꯛꯄ ꯄꯥꯈꯪ ꯃꯆꯥ ꯊꯦꯕꯒ ꯌꯨꯝꯗꯨꯗ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯄꯥꯊꯧꯅ ꯃꯌꯥꯏ ꯀꯥꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯊꯦꯕ ꯆꯪꯂꯛꯇꯨꯅ ꯍꯪꯂꯛꯏ꯫ ꯇꯥꯃꯣ ꯆꯥꯛ ꯈꯔ ꯊꯣꯡꯁꯤꯔꯥ? ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯔꯅꯤ꯫ ꯅꯪ ꯂꯥꯝꯃꯗꯤ ꯅꯪꯒꯤ ꯑꯣꯏꯅ ꯊꯣꯡꯖꯔꯣ꯫ ꯑꯩꯗꯤ ꯉꯁꯥꯏ ꯃꯌꯥꯝ ꯆꯥꯕꯗꯨꯗꯩ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯇꯥꯃꯣꯗꯤ ꯀꯩꯝꯇ ꯆꯥꯈꯤꯗꯕꯗꯨꯗ ꯌꯥꯔꯅꯤ꯫ ꯑꯩ ꯀꯩꯁꯨ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦ꯫ ꯑꯍꯣꯏ ꯑꯗꯨꯗꯤ꯫ ꯊꯦꯕꯁꯨ ꯃꯥꯅ ꯄꯥꯏꯔꯛꯄ ꯐꯥꯏꯜ ꯃꯌꯥꯝꯗꯨ ꯊꯅꯝꯂꯒ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯌꯨꯝꯗꯨꯒꯤ ꯃꯌꯥꯏꯗꯨꯗ ꯃꯈꯨꯠ ꯑꯅꯤꯃꯛ ꯄꯣꯀꯦꯠꯇ ꯍꯨꯝꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯑꯀꯣꯏꯕꯗꯨ ꯊꯨꯡꯅ ꯌꯦꯡꯏ꯫ ꯈꯨꯠꯁꯦꯝꯒꯤ ꯂꯩꯇꯦꯡ ꯃꯌꯥꯝꯁꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯑꯃ ꯏꯍꯥꯡ ꯍꯥꯡꯅ ꯎꯏ ꯈꯜꯂꯗꯨꯅ ꯁꯦꯜꯐ ꯑꯋꯥꯡꯕꯗ ꯊꯝꯂꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨꯗꯒꯤ ꯑꯅꯤ ꯑꯍꯨꯝ ꯂꯧꯊꯔꯒ ꯃꯌꯥꯏꯒꯤ ꯁꯦꯜꯐꯇꯨꯗ ꯌꯨꯡꯗꯨꯅ ꯊꯝꯂꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯍꯧꯖꯤꯛꯇꯤ ꯊꯜꯂꯤ꯫ ꯏꯍꯥꯡ ꯍꯥꯡꯅ ꯎꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯁꯤꯗꯗꯤ ꯐꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯐꯝ ꯄꯤꯔꯕꯁꯨ ꯏꯍꯥꯡ ꯍꯥꯡꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯐꯝ ꯆꯥꯅ ꯊꯝꯗꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯊꯝꯒꯗꯕ ꯃꯤꯁꯛꯇꯣ ꯇꯁꯦꯡꯅ ꯃꯅꯥꯛꯇ ꯂꯩꯇꯕꯒꯤꯔ? ಕಿಚನ್ꯗ ꯆꯪꯗꯨꯅ ꯐ꯭ರಿꯖꯇꯒꯤ ꯕꯣꯇꯜ ꯑꯃ ꯍꯥꯡꯗꯣꯛꯏ꯫ ꯑꯗꯨꯒ ꯒ꯭ꯂꯥꯁ ꯑꯃꯗ ꯑꯉꯥꯡꯕ ꯃꯍꯤꯗꯨ ꯍꯩꯗꯨꯅ ꯌꯥꯎꯝ ꯑꯃ ꯊꯛꯏ꯫ ꯈꯔ ꯑꯃꯨꯛ ꯍꯩꯔꯒ ꯒ꯭ꯂꯥꯁꯇꯨ ꯄꯥꯏꯗꯨꯅ ꯕꯦꯗꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯄꯨꯔꯛꯈꯤꯕ ꯁꯨꯏꯠꯀꯦꯁꯇꯣ ꯅꯣꯡꯃꯇ ꯍꯥꯡꯗ꯭ꯔꯤꯕꯅꯤ꯫ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯆꯩ ꯆꯦ ꯆꯥꯡ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯂꯥꯏꯔꯤꯛ ꯑꯃꯒ ꯕꯣꯛꯁ ꯃꯆꯥ ꯑꯃꯒ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯁꯦꯠꯂꯨꯔꯤꯕ ꯐꯤꯔꯣꯜꯗꯨꯁꯨ ꯍꯣꯡꯗꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯒ꯭ꯂꯥꯁꯇꯣ ꯐꯃꯨꯡꯒꯤ ꯁꯥꯏꯠ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯗꯨꯅ ꯂꯥꯏꯔꯤꯛ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯐꯣꯇꯣꯗꯣ ꯇꯞꯅ ꯂꯧꯊꯣꯔꯛꯏ꯫ ꯂꯥꯏꯖꯒ ꯂꯥꯏꯕꯨꯡ ꯃꯃꯥꯡꯗ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣꯗꯨꯅꯤ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯕꯣꯛꯁꯇꯣ ꯑꯃꯨꯛ ꯄꯥꯏꯈꯠꯇꯨꯅ ꯍꯥꯡꯗꯣꯛꯏ꯫ ꯂꯥꯏꯖꯒ ꯑꯔꯣꯏꯕ ꯎꯅꯕ ꯅꯨꯃꯤꯠꯇ ꯊꯅꯝꯈꯤꯕ ꯃꯍꯥꯛꯅ ꯄꯤꯈꯤꯕ ꯕ꯭ꯔꯦꯁꯂꯦꯠꯇꯨꯅꯤ꯫ ꯑꯅꯧꯕ ꯑꯐꯕ ꯕꯣꯛꯁ ꯑꯃ ꯁꯦꯝꯗꯨꯅ ꯆꯦꯛꯁꯤꯟꯅ ꯍꯥꯞꯂꯤ꯫ ꯑꯗꯨꯕꯨ ꯕꯣꯛꯁꯁꯤꯗ ꯅꯠꯇꯦ ꯆꯦꯛꯁꯤꯟꯅ ꯇꯁꯦꯡꯅ ꯂꯩꯍꯟꯅꯤꯡꯂꯤꯕꯗꯤ꯫ ꯄꯤꯛꯇꯛ ꯇꯧꯕ ꯈꯨꯗꯥꯡꯗꯨꯗꯅꯤ ꯕ꯭ꯔꯦꯁꯂꯦꯠꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯐꯝ ꯆꯥꯅ ꯑꯃꯗꯤ ꯇꯁꯦꯡꯅ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕ ꯃꯐꯝ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯕꯣꯛꯁꯁꯤꯗ ꯁꯩꯗꯥꯡꯗꯨꯅ ꯑꯗꯨꯝ ꯂꯩꯍꯟꯕꯗ ꯇꯥꯔꯦ꯫ ꯅꯠꯇ꯭ꯔꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯁꯨ ꯌꯥꯏ꯫ ꯅꯨꯃꯤꯠꯇꯨꯗ ꯃꯍꯥꯛꯀꯤ ꯀꯜꯂꯕ ꯋꯥꯍꯩꯅ ꯋꯥꯔꯧꯈꯤꯗꯨꯅ
ꯈꯨꯗꯥꯡꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯊꯅꯝꯂꯒ ꯇꯨꯃꯤꯟ ꯊꯣꯛꯈꯤꯕꯗꯣ ꯃꯃꯤꯠꯇ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯎꯔꯩ꯫ ꯕ꯭ꯔꯦꯁꯂꯦꯠꯇꯨꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯗꯦ꯫ ꯆꯤꯡꯂꯣꯟ ꯀꯌꯥ ꯂꯥꯟꯅ ꯂꯥꯞꯅ ꯆꯠꯇꯨꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯅꯕ ꯍꯣꯠꯅꯔꯕꯁꯨ ꯀꯥꯏꯅꯕ ꯑꯃꯗꯤ ꯅꯤꯡꯉꯝꯗꯕꯒꯤ ꯃꯃꯤ ꯃꯥꯏꯊꯣꯡꯗ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯒ꯭ꯂꯥꯁꯇ ꯌꯥꯎꯔꯤꯕ ꯈꯔꯗꯨ ꯌꯣꯠꯁꯤꯜꯂꯒ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯂꯣꯡꯅ ꯍꯤꯞꯊꯔꯩ꯫ ꯎꯏꯊꯔꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯣꯛꯊꯔꯕ ꯋꯥꯈꯜꯗꯨꯒ ꯂꯣꯏꯅꯅ ꯑꯁꯨꯝ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯐꯅ ꯁꯥꯎꯅꯕ ꯂꯩꯈ꯭ꯔꯕꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯕꯅꯤꯅ ꯄ꯭ꯔꯃꯣꯍꯣꯏꯒꯤ ꯏꯃꯨꯡꯁꯨ ꯕꯣꯏꯅꯥꯎ ꯂꯨꯍꯣꯡꯕꯗ ꯑꯃꯨꯛ ꯆꯪꯅꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯏꯀꯥꯏꯕ ꯅꯪꯈꯤꯕ ꯂꯥꯏꯅ ꯊꯥꯗꯔꯛꯄꯒꯨꯝꯂꯕ ꯂꯧꯌꯥꯝꯗꯣ ꯊꯥꯗꯣꯛꯈꯤꯕꯗꯨ ꯆꯥꯛꯂꯨꯛ ꯃꯄꯥꯟꯗꯒꯤ ꯉꯥꯔꯧ ꯃꯨꯟꯈꯤꯕꯒꯨꯝ ꯔꯤꯁꯤꯒꯤ ꯃꯄꯥꯅ ꯑꯇꯣꯞꯄꯗ ꯌꯣꯟꯈꯤꯕꯗꯩ ꯑꯗꯨꯝ ꯄꯥꯏꯕ ꯐꯪꯈꯤꯗꯕ ꯃꯌꯥꯝꯗꯣ ꯅꯣꯡꯃꯇꯗꯤ ꯀꯥꯎꯊꯣꯛꯄ ꯂꯩꯇꯦ꯫ ꯌꯨꯝꯗꯨꯗ ꯅꯧꯅ ꯇꯤꯜꯂꯔꯤꯕ ꯔꯣꯅꯤꯗꯤ ꯄ꯭ꯔꯃꯣꯒꯤ ꯊꯃꯣꯏ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯦ꯫ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯟꯅꯖꯩ꯫ ꯔꯣꯅꯤꯒꯤ ꯑꯄꯦꯟ ꯄꯦꯟꯗ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯅꯤꯡꯗꯕ ꯃꯌꯥꯝꯗꯣ ꯄ꯭ꯔꯃꯣꯗ ꯇꯝꯃꯤ꯫ ꯏꯟꯗꯣꯝꯆꯥ, ꯑꯩꯁꯦ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯩ ꯏꯁꯥꯁꯦ ꯏꯐꯛ ꯐꯛꯆꯤꯜꯂꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯈꯔꯗꯤ ꯋꯥꯏ ꯆꯤꯟꯗꯧꯔꯤ ꯏꯕꯦꯝꯃ꯫ ꯑꯗꯨꯅꯤ, ꯆꯍꯤ ꯑꯁꯨꯛ ꯌꯥꯝꯃꯁꯤꯐꯥꯎ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ, ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯁꯨ ꯊꯣꯛꯇꯦ, ꯁꯨꯝ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯟꯗꯅ ꯂꯩ꯫ ꯈꯪꯖꯗ꯭ꯔꯦ, ꯑꯩꯈꯣꯏꯗꯤ ꯋꯥ ꯑꯃꯇ ꯉꯥꯡꯖꯔꯔꯣꯏ꯫ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯆꯣꯞꯄ ꯏꯀꯥꯏꯕ ꯌꯥꯝ ꯅꯪꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯅꯥꯅꯁꯨ ꯌꯦꯡꯕꯤꯗ꯭ꯔꯦ꯫ ꯃꯤꯒꯤ ꯏꯖꯠ ꯍꯥꯏꯕꯁꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯁꯛ ꯐꯖꯕꯅꯒ ꯌꯥꯕ ꯅꯠꯇꯦ꯫ ꯅꯤꯡꯉꯣꯜ ꯃꯌꯨꯝ ꯄꯥꯟ ꯈꯪꯗꯕꯤ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯈ꯭ꯔꯖꯥꯅꯤ ꯏꯟꯗꯣꯝꯆꯥ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯅꯥ ꯂꯩ ꯊꯤꯔꯒ ꯆꯠꯍꯟꯈ꯭ꯔꯣꯗꯅ꯫ ꯑꯗꯨꯒꯅꯦ, ꯑꯩꯕꯨꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨ, ꯄꯦꯟꯖꯔꯦ ꯑꯩ꯫ ꯀꯅꯥꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯊꯤꯔꯨꯗꯣꯏꯁꯤꯕꯣ? ꯑꯣ, ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯄꯥꯈꯪ ꯂꯩꯔꯝꯅꯤ, ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯂꯩꯇ꯭ꯔꯕꯤ ꯅꯤꯄꯥ ꯅꯍꯥꯁꯨ ꯀꯣꯛꯊꯣꯡ ꯑꯃ ꯂꯩꯔꯤꯕ꯫ ꯊꯤꯕꯨ ꯊꯤꯔꯗꯤ ꯑꯗꯨꯝꯗꯤ ꯐꯪꯕꯅꯤ꯫ ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯒꯗꯤ ꯄꯥꯈꯪ ꯌꯪ ꯂꯥꯎꯕꯗꯤ ꯐꯪꯉꯔꯣꯏ꯫ ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯔꯤꯗꯨꯅ ꯐꯗꯧꯕ ꯃꯥꯜꯂꯤ꯫ ꯑꯩꯗꯤꯅꯦ ꯃꯣꯏꯒꯤ ꯑꯐꯕꯇ ꯍꯥꯏꯕꯤꯕꯅꯤ, ꯃꯣꯏꯅꯗ ꯐꯠꯇꯅ ꯈꯟꯕꯤꯕꯩ ꯋꯥꯅꯤ꯫ ꯑꯗꯨꯗꯤ ꯏꯟꯗꯣꯝꯆꯥ, ꯑꯩ ꯏꯃꯥꯗ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯑꯒꯦ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯍꯧꯗꯣꯛꯎ, ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯃꯤꯡꯒꯗꯤ ꯄꯟꯕꯤꯔꯛꯀꯅꯨꯀꯣ, ꯇꯟꯖꯩ꯫ ꯃꯆꯥꯒꯤ ꯃꯄꯥꯎ ꯇꯥꯈꯤꯗꯕ ꯆꯍꯤ 3 ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯃꯄꯥꯁꯨ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯨꯕꯅ ꯊꯕꯛ ꯑꯀꯟꯕꯁꯨ ꯁꯨꯕ ꯉꯝꯗ꯭ꯔꯦ꯫ ꯃꯃꯥ ꯏꯕꯦꯅꯤꯁꯨ ꯃꯆꯥ ꯍꯦꯛ ꯆꯠꯈꯤꯕꯗꯩ ꯋꯥꯈꯜꯅ ꯃꯁꯥꯗꯣ ꯑꯍꯜ ꯈꯪꯑꯣꯏ ꯑꯣꯏꯁꯤꯜꯂꯤ꯫ ꯑꯍꯜ ꯑꯅꯤꯗꯨ ꯌꯨꯝꯗꯨꯗ ꯈꯨꯅꯨ ꯈꯣꯡꯕꯒꯨꯝ ꯂꯩꯔꯤ꯫ ꯅꯨꯡꯇꯤꯒꯤ ꯃꯆꯥꯅ ꯄꯤꯛꯂꯤꯉꯩ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯖꯔꯒ ꯅꯣꯛꯈꯤꯕ ꯃꯇꯝꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯒ ꯑꯋꯥꯕ ꯈꯥꯡꯉꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯑꯍꯜ ꯑꯅꯤꯗꯣ ꯏꯪꯈꯣꯜꯗ ꯅꯥꯄꯤ ꯐꯣꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯣꯏ ꯕꯕꯥ, ꯏꯆꯥꯗꯣ ꯉꯔꯥꯡ ꯃꯪꯗ ꯎꯔꯝꯃꯤ꯫ ꯀꯃꯥꯏꯅ ꯎꯔꯝꯃꯤꯅꯣꯅꯦ? ꯑꯩꯒꯤ ꯃꯪꯗꯗꯤ ꯑꯃꯨꯛ ꯐꯥꯎ ꯂꯥꯛꯇꯦꯅꯦ꯫ ꯆꯤꯡ ꯀꯥꯔꯨꯏ, ꯍꯜꯂꯛꯄꯗ ꯊꯔꯣꯏ, ꯆꯤꯡꯉꯥ, ꯂꯩꯍꯥꯎ ꯃꯌꯥꯝ ꯄꯨꯔꯛꯏ ꯍꯥꯏꯗꯅ ꯇꯧꯔꯝꯃꯤꯅꯦ꯫ ꯃꯃꯥꯗꯨ ꯃꯪꯗꯨ ꯇꯝꯅ ꯇꯝꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤꯕꯗꯣ ꯐꯤꯖꯤꯅ ꯇꯩꯊꯣꯛꯂꯤ꯫ ꯃꯄꯥꯅ ꯈꯨꯝꯂꯛꯏ, ꯃꯃꯥ, ꯑꯗꯨꯗꯤ ꯑꯐꯕ ꯃꯪꯅꯤꯅꯦ꯫ ꯅꯆꯥꯅ ꯄꯨꯔꯛꯏ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯑꯐꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯏꯕꯦꯅꯤ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯤ꯫ ꯄꯥꯏꯔꯤꯕ ꯏꯪꯈꯣꯜ ꯊꯥꯡꯗꯣ ꯊꯝꯗꯨꯅ ꯆꯨꯔꯤ ꯃꯅꯥꯛꯇꯨꯗ ꯐꯝꯊꯗꯨꯅ ꯁꯨꯠ ꯁꯨꯠ ꯇꯧꯗꯨꯅ ꯀꯞꯂꯤ꯫ ꯀꯗꯥꯏꯗ ꯂꯩꯔꯤ, ꯀꯝꯗꯧꯔꯤ ꯍꯥꯏꯕ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇꯁꯨ ꯇꯥꯈꯤꯗꯕ ꯑꯁꯨꯛ ꯀꯨꯏꯔꯕꯁꯤꯗ ꯀꯗꯥꯏꯗꯒꯤ ꯑꯐꯕ ꯃꯪꯅꯣ ꯃꯣꯏ ꯕꯕꯥ? ꯏꯆꯥꯒꯤ ꯄꯨꯟꯁꯤꯅ ꯀꯗꯥꯏꯗ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯗꯗꯅ ꯑꯩꯈꯣꯏꯅꯤꯁꯨ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯗ꯭ꯔꯥ? ꯑꯍꯜ ꯑꯅꯤꯗꯣ ꯋꯥꯔꯤ ꯃꯈꯥ ꯇꯥꯗ꯭ꯔꯦ꯫ ꯂꯨꯈꯣꯏꯁꯨ ꯑꯍꯥꯟꯕ ꯆꯍꯤꯗꯗꯤ ꯋꯥꯈꯜꯗꯣ ꯈꯔ ꯑꯗꯨꯝ ꯈꯟꯗꯣꯛꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯃꯇꯝ ꯀꯨꯏꯅ ꯃꯆꯥꯒꯤ ꯃꯄꯥꯎ ꯇꯥꯔꯛꯇꯕꯁꯤꯗ ꯋꯥꯈꯜ ꯁꯣꯟꯊꯔꯤ꯫ ꯏꯪꯈꯣꯜ ꯃꯌꯥꯏꯗꯨꯗ ꯎꯡꯗꯨꯅ ꯐꯝꯂꯤꯉꯩ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯃꯥꯂꯪꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯏꯃꯥꯕꯣ! ꯑꯣ ꯏꯃꯥꯕꯣ! ꯑꯣ ꯏꯄꯜ! ꯈꯣꯟꯗꯥꯗꯨꯗ ꯎꯡꯗꯨꯅ ꯐꯝꯂꯝꯕꯗꯣ ꯄꯥꯈꯠꯅ ꯍꯧꯒꯠꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯍꯩ, ꯁꯣꯝꯗ ꯂꯩꯅꯦ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦꯅꯦ? ꯃꯥꯂꯪꯗꯨ ꯃꯈꯨꯠꯇ ꯆꯦ ꯑꯃꯁꯨ ꯄꯥꯏꯔꯛꯏ, ꯍꯔꯥꯎ ꯍꯔꯥꯎ ꯇꯝꯂꯛꯏ꯫ ꯏꯃꯥꯕꯣ, ꯄꯥꯊꯧꯒꯤ ꯂꯩꯐꯝ ꯈꯪꯂꯦ꯫ ꯁꯤ ꯄꯥꯊꯧꯒꯤ ꯆꯤꯊꯤꯅꯤ ꯏꯃꯥꯕꯣ꯫ ꯑꯍꯜ ꯑꯅꯤꯗꯣ
haraubana bhapmen amata tadre. Inkhol mayaidagi prap chele. Aha, ichaki chithi ne haiba. Hoi mabo. Mapa na ngai ngamdana haire. Paro ne adudi lao ne. Hoi pa. Malang, nungai ribra, kamdauri. Kuiraba matamse. Aina aigi likhul amatta hairakte haiduna nang aibu warauganuko. Imaga pabaga kamdauri. Asoyangam phatanungda thokhanbiganu haina isorgi maphamda nungti numit khudingi nijabani. Thoklamdaba oishan. Ai imphalda halakpa tha khara suri. Aibu yumda halakte chithi oina ira I haiduna lana suloganu. Condition kharana maram oiraga aina yumda laktabani. Masigi explanation su aigi ifamda haujikmaki oina leitri. Hek yaurakpaga nangi number thiba chatli. Adubu nangdi thabak tokre hairakpadagi ai upai leitraduna chithi si irakpani. Aigi number makhasida irabani. Ai ima paba amadi nangbusu uningi. Aigi oiba makhoida khanghaningba khara sule. Chithi se hek phangbaga soidana call tawbirakani thaje. Matam chuppagi nangi marup pathau. Adudi phone do amuda tawshilo malang. Hoiba. Machagi khonjel do taningbana langtaknabagi tawpham khangdre. Phone do ring chatli adubu paikhatlakte. Amukasu tawshili handakti kakthalai. Khoiranglaba ahal anido maithong khara maksili. Ipal call kakthalai. Thabak chinbagi oirambasu yai ngahak leiraga amuk tawsinsi. Mapana haire. Adudi noigi message haibra. Aduda nangni haidana thajiludana. Ipal chithi si pathawna tharakpa tasengna oirabra haibado khangdokisi. Haujikti misingse sajinabasu yam thoi. Aduda maming matha panduna message thakigumsi. Hoi nangna hairiduna chumlagani. Somda pathaw maru oiba meeting ama yauri. Phone gi vibration lakpaduda god manungdagi lawthokduna yenglui. Unknown number oirambaduda kaiso urgent oiramoi khanduna amuk hapchinkre. Hanjin khinglakpadudadi kana oirabano chingni. Adubu meeting du loiraga paikhatlage khanduna asum thamkre. Mama ibeni di machabu chahi taruk chupna ngaibada waba adubudi mikup asida. Machagi call ngaibasina hena wakre. Malang amuka tawsiludana. Mapa na nganglay. Mama, hanjin tawmankre ngaihakta ngairaga amuk tawsi. Nang shima ngai ngamsingam kidre. Khoiranglaga lairamba thamoido asawbo onthokre. Mapuroibada set onsilay. Oh moi ba oina ngaibiro. Aidi ngamdre. Ibungo malang amuka tawsilu. Haina ringai number do call back tawre. Ahum do harauman kiduna fat paikhatli. Hello. Khonjel do tabada pathaw kanano khangle. Hello malang. Pathaw oirambaduda malangsu nipani haide. Matam kuirabagi tungda siba changba mawa mapau amatta tadana leiraklaba. Maruptugi khonjel do tabada mapi ira chen ke tawi. Chen thiduna ngangninglabani nahan khai kadaida lotuna leirui haina. Pathawgi mama mapasu manakta leiba oibana saurangna na khumlai. Bondhu, nang egi khonjel se hojikhaw kaudri boire. Kamai kaudoino. Ai nangi call oiramdong male khalini. Nang nahan khai kadai lotloi ha. Masi hairaga pathawgi mama mapada onsenduna ingit tawrei. Aduga loudspeaker thaduna makha tarei. Ai hojik noida lei. Imabu ka ipalgasu sida lei. Se imabu pahelake. Machagi khonjel tabada ahal anido mapi ira cheli. Khudak tuda ibeni di wasungang bangamje. Fizi duna mamitta menduna tumin laikre. Mama mapadu kari thoklam gani khanbada pakhatna lairambani. Malang na manakta lay hairakpaduda wakhal do nena tai. Mama bu tapna kaurai. Ima. Nongin kaubi chaglana matam kuina. Kumgi nong ngai jabagum. Machagi mapau ngai duna kuiraba matam se lelakpani. Machagi khonjel taraba matam sida. Khanglamba awaba pumba haraubagi sinthariba mitkipi asina takhibada loinamak pukre. Kaptuna machabu kaurai. Ibungo, imagi pathaw.
Ima, ichagi mapau matta tadana napa aikoinidi sikhradra khallabanine. Ima ga pabagana nachabu kayam khaurang na ngairamgani haiba nachasu khangi. Babadi ima. Mapasu peri peri tauduna nakaldagi khumlai. Ehey, ngasaidagi tarine aiso. Mama mapagi khonjal tabaduda pukning nungsirakanu yadre angang macha amagum mapi ira chele. Baba, ai imphalda leiri. Ai imaga pabaga yam uningi. Malanga tauraga hayeng simphalda lao. Hoi hoi. Ichana hek lao haiba maphamda nama aikhoini di lakadoriban. Hayeng mak lakadoriban. Ngasaida nama na tamlamini nangdo mangda ui haidana. Ai kaishu thoidokpa phatanungda yaudi baba. Imada pakatlamgani. Pakatpa haibu pakatlinine. Aiga malangana namase thembada aikhoishu waraban. Sese namada amuk pigi ko. Ohoi baba. Imagi ibungo. Aibu haujingmak ichagi nakta lakningine. Ima, haujikti thengani. Hayengdo oina ngantana lao. Hoi hoi. Sese malangda amuk pigi ko. Hoi ma. Mama mapaga wari ngahak sanari. Aduga malanga amuk khara kuina sangthana wari sanari. Malangna sinlangduna ahal anidubu imphalda puraknaba marup anidu wahainaba loikre. Pathaugi mama mapala kani haibagi sinthaga mama nabi thabaga laktuna yumdu sitchengba yauri. Thabana naknarei. Is midi makubok manembok laktaubanina wabaga khangdrene ha. Taningde nangsidi. Chumdabro aina hairise. Nangise social service law. Kaino he mi takini. Kanabu tadoino tagi tajisan. Nasana haidokpa ngamdana leireise chahi kayadi sure. Tahaudana bhab tajaradi phani. Yariba. Hainaringaida pathaudo mathakdagi kumtharei. Sintha kai chasige. Nipa thokna kaurakpaduda thabana hena sinthagi damak ngaubikre. Bhai, kukau si phaude. Mi tani kaino pasinu pisiba. Nangawamdra suphadom. Thabana sinthagi pakhatpa mataududa lakna ningbana loi. Nakalda thariba sofaduda phamtharaga pathau phonduda kari karino chana thaknanaba order taunaba yengi. Thaba, nangdi kai chaninge order taukrage hairo. Aigidi yayaida sinthagi apambo oina tauwo. Mamaidu yen khalakte masana khangna hairei aduga order su tauri. Sinthana pamjaba oiradi momo ne chicken wings ne aduga Szechuan chow ne. Kaino chawphau ekje khangro pathau. Thabana ngakna hanglakdibado pathauna laina khumdore. Kamai khongoidoino achapo chaba khuding sidane mana chariba. Angauba amana so adum khangni magi apamba sidi. Sintha mamaidu bookshelf lomdo onsilambado tunglomda haifet onthokduna minok ama tawje. Machagi manakda chattauri haiduna ahinga tumba yadre ahal anima. Ayuk ngana hawgattuna iru maithajaduna pirol ahanba setpa loire. Tan chanana pung 8 makhairom tarakpada malang suloi shilaga lai. Ipal loirabo. Loire. Adudi chatlasira gari sumathang ani thokna tongadabanina imabokti loirabo. Loikrabani thogla ani. Hainaringai mama ibeni imungdagi hobe chenthorei. Pathaugi mama mapa amadi marup malang Imphal yauba bus amada tongduna machagi manakta lakne. Somda sukuina urudraba mama mapa anido lakani haibagi ngaiduna leire. Sinthaga thabaga su laktuna chak ising thongnaba maroi mapang semba haure. Mama di nga thongba pamjabani haiduna nga thongba ama aduga mapagi di singju ahauba ama sunaba sem saba loire. Iromba nga marum ngauba mathel mayam su sem sari. Malangdi ama hekta yabani khanduna magi di thoidokna ahenba mathel langje. Ayuki pung 10 makhai tarakadauri lakje hainaringai malangi ko lai. Yumdo lambi dagi thoidokna changsinde. Aduna maphamdo hairaga
ꯄꯥꯊꯧꯅ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯄꯗ ꯃꯥꯂꯪ ꯍꯣꯏꯅ ꯒꯦꯠꯇ ꯌꯧꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯤ꯫ ꯂꯥꯛꯏꯕ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯔꯨꯞ ꯃꯥꯂꯪꯗꯣ ꯌꯨꯝꯗ ꯎꯕꯗ ꯊꯥꯖꯗ꯭ꯔꯗꯨꯅ ꯄꯥꯊꯧꯕꯨ ꯀꯣꯜ ꯇꯧꯗꯨꯅ ꯑꯃꯨꯛꯀ ꯍꯪꯂꯛꯏ꯫ ꯍꯜꯂꯣ ꯚꯥꯏ, ꯌꯨꯝꯁꯤꯕꯨ ꯆꯨꯝꯃꯕ꯭ꯔꯣ? ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯒꯦꯠ ꯄꯥꯜꯂꯤꯁꯦ? ꯍꯣꯏ ꯆꯨꯝꯃꯦ, ꯒꯦꯠ ꯂꯣꯟꯗꯕꯅꯤ, ꯆꯪꯉꯛꯑꯣ꯫ ꯆꯥꯎꯔꯕ ꯌꯨꯝꯗꯨ ꯎꯕꯗ ꯉꯛꯈ꯭ꯔꯦ꯫ ꯃꯊꯣꯜ ꯑꯅꯤꯅꯤ꯫ ꯃꯣꯗꯔꯟ ꯗꯤꯖꯥꯏꯟꯗꯨꯗ ꯋꯥꯏꯠ ꯃꯆꯨꯅ ꯔꯪ ꯍꯥꯏꯗꯨꯅ ꯌꯨꯝꯗꯨꯒꯤ ꯃꯉꯥꯜ ꯑꯃꯨꯛ ꯍꯦꯟꯅ ꯊꯣꯛꯍꯜꯂꯤ꯫ ꯌꯨꯝꯒꯤ ꯅꯥꯀꯜ ꯈꯨꯗꯤꯡ ꯏꯆꯝ ꯆꯝꯅ ꯗꯤꯖꯥꯏꯟ ꯍꯥꯞꯄꯤ꯫ ꯃꯊꯛꯇ ꯎꯔꯤꯕ ꯕꯦꯜꯀꯣꯅꯤꯁꯤꯡꯗꯨꯁꯨ ꯒꯝꯂꯥꯗ ꯊꯥꯕ ꯂꯩꯁꯤꯡꯅ ꯃꯆꯨ ꯁꯨꯅ ꯁꯥꯠꯂꯤ꯫ ꯃꯈꯥꯗꯁꯨ ꯑꯗꯨꯃꯛꯅꯤ꯫ ꯍꯦꯛ ꯆꯪꯂꯛꯄꯒ ꯑꯀꯣꯏꯕꯗ ꯊꯥꯔꯤꯕ ꯍꯩ ꯂꯩ ꯃꯌꯥꯝ ꯑꯃ ꯀꯥꯔꯄꯦꯠ ꯒ꯭ꯔꯥꯁ ꯊꯥꯗꯨꯅ ꯑꯀꯣꯏꯕꯗꯨ ꯏꯁꯪ ꯁꯪꯅ ꯎꯍꯜꯂꯤ꯫ ꯃꯤꯠꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏ꯫ ꯅꯦꯝꯇꯛ ꯇꯧꯕ ꯃꯅꯥ ꯄꯨꯡꯕ ꯄꯥꯝꯕꯤꯁꯤꯡꯁꯨ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯈꯨꯗꯤꯡ ꯍꯧꯔꯤ꯫ ꯂꯩꯀꯣꯜ ꯁꯦꯟꯅꯕ ꯑꯍꯩꯕ ꯑꯃꯒꯤ ꯈꯨꯠꯀꯤ ꯃꯃꯤ ꯇꯥꯔꯤ ꯌꯨꯝꯒꯤ ꯒꯥꯔꯗꯦꯟ ꯃꯆꯥꯗꯣ꯫ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯒꯦꯔꯦꯖꯇꯨꯗ ꯒꯥꯔꯤ ꯑꯆꯧꯕ 2-3ꯁꯨ ꯈꯥꯝꯗꯨꯅ ꯂꯩ꯫ ꯄꯥꯊꯧꯅ ꯊꯣꯛꯂꯛꯄꯗ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯔꯨꯞ ꯃꯥꯂꯪꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯨꯛꯅꯤꯡꯗꯣ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯏ꯫ ꯃꯃꯥ ꯃꯄꯥꯒꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯕ ꯁꯛꯇꯝꯗꯨ ꯎꯕꯗ ꯌꯦꯡꯕ ꯉꯝꯖꯗꯦ꯫ ꯃꯃꯥꯒꯤ ꯁꯝꯗꯣ ꯄꯣꯛꯅ ꯁꯝꯈꯣꯡꯗ ꯑꯉꯧꯕ ꯃꯆꯨ ꯁꯪꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯥꯗꯨ ꯈꯔꯁꯨ ꯍꯤꯛꯊꯅ ꯎꯏ꯫ ꯃꯄꯥꯁꯨ ꯆꯩꯁꯨ ꯄꯥꯏꯔꯝꯂꯤ꯫ ꯑꯗꯨꯕꯨ ꯈꯣꯡ ꯈꯨꯠꯇꯤ ꯆꯤꯡꯕ ꯇꯧꯔꯝꯗꯦ꯫ ꯃꯁꯤꯃꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯃꯔꯨꯞ ꯃꯥꯂꯪꯁꯨ ꯌꯥꯝꯅ ꯍꯣꯡꯂꯝꯂꯦ꯫ ꯃꯁꯥꯁꯨ ꯆꯥꯎꯈꯠꯂꯦ꯫ ꯑꯍꯥꯎ ꯑꯊꯨꯝ ꯃꯊꯦꯜ ꯂꯨꯀꯣꯏ ꯌꯥꯝꯅ ꯆꯥꯕ ꯃꯥꯜꯂꯤ꯫ ꯊꯣꯛꯂꯛꯂꯤꯕꯗꯨ ꯍꯦꯛ ꯎꯕꯗ ꯃꯆꯥꯅꯤ ꯈꯪꯂꯦ꯫ ꯀꯗꯥꯏꯗ ꯂꯩꯔꯤ, ꯀꯝꯗꯧꯔꯤ ꯍꯥꯏꯕ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯗꯅ ꯁꯥꯡꯈ꯭ꯔꯕ ꯃꯇꯝꯁꯦ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯍꯤꯡꯂꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯎꯔꯔꯤ ꯃꯤꯠꯃꯥꯡꯗ ꯃꯃꯥ ꯃꯄꯥꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥ ꯄꯥꯊꯧ꯫ ꯃꯥꯡꯒꯣꯜꯗꯒꯤ ꯄꯥꯊꯧꯅ ꯇꯞꯅ ꯀꯧꯔꯛꯏ꯫ ꯏꯃꯥ, ꯕꯥꯕꯥ, ꯃꯥꯂꯪ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯄꯥꯊꯧꯅ ꯃꯥꯡꯒꯣꯜꯗꯒꯤ ꯆꯦꯟꯊꯗꯨꯅ ꯃꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯏꯃꯥ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯃꯥꯁꯨ ꯀꯞꯂꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥ ꯎꯔꯦ ꯉꯁꯤꯗꯤ꯫ ꯉꯁꯤꯗꯤ ꯏꯃꯥ ꯏꯆꯥꯕꯨ ꯎꯖꯕ ꯐꯪꯂꯦ꯫ ꯏꯃꯥ ꯁꯤꯔꯕꯁꯨ ꯌꯥꯔꯦ꯫ ꯏꯃꯥ꯫ ꯃꯄꯥꯁꯨ ꯃꯆꯥꯒꯤ ナꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯒꯤ ꯄꯥꯝꯕꯣꯝꯗ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤ꯫ ꯃꯄꯥꯕꯨ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯣꯏꯔꯝꯃꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯍꯧꯒꯠꯂꯣ꯫ ꯃꯇꯧꯗꯨ ꯎꯕꯗ ꯃꯥꯂꯪꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯀꯨꯏꯅ ꯀꯥꯏꯅꯔꯨꯔꯕ ꯃꯔꯨꯞ ꯑꯅꯤꯗꯣ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯟꯅꯗꯨꯅ ꯂꯦꯝꯅ ꯑꯃꯨꯛꯇꯪ ꯀꯣꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯪꯅꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯃꯛꯇꯤ ꯇꯧꯗ꯭ꯔꯤ꯫ ꯌꯦꯡꯅꯗꯨꯅ ꯄꯥꯊꯧꯅ ꯐꯥꯒꯤ ꯇꯧꯔꯛꯏ꯫ ꯀꯩꯅꯣ, ꯁꯛꯁꯦ ꯏꯄꯥ ꯈꯔ ꯃꯥꯜꯂꯝꯃꯦꯅꯦ꯫ ꯈꯔ ꯁꯨꯝ ꯇꯧꯁꯤꯜꯂꯛꯀꯅꯤ ꯑꯩꯈꯣꯏꯗꯤ꯫ ꯃꯥꯂꯪꯅ ꯍꯥꯟꯅꯒꯨꯝ ꯍꯥꯎꯇꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ꯫ ꯕꯣꯟꯙꯨ, ꯑꯩꯈꯣꯏꯗꯤ ꯁꯣꯏꯗꯅ ꯃꯤꯅꯤꯁꯇꯔꯒꯤ ꯌꯨꯝꯗ ꯆꯪꯂꯕ꯭ꯔꯥ ꯈꯜꯂꯨꯔꯦ, ꯑꯗꯨꯒ ꯁꯛ ꯅꯪꯒꯤ ꯌꯨꯝ ꯑꯣꯏꯔꯝꯃꯤꯅꯦ꯫ ꯑꯩꯅ ꯃꯤꯆꯪ ꯇꯧꯕꯅꯤ ꯅꯣꯏꯗ꯫ ꯂꯥꯛꯑꯣ, ꯃꯅꯨꯡꯗ ꯆꯪꯉꯁꯤ꯫